Lakadawriba kumja lisingani kuntaruki session asida class 1 dagi 10 fawbagi mahiroi singna textbook Phangdabagi Khudong Chadaba Mayoknarakpa yai haina All Manipur Press Association Ampa gi President YK Dhiren Phangdorakli wafam asi ngasi Ampa gi Yangkhai Mari Suba Foundation Day ga mari leinana Manipur Press Club ta pangthokpa thoram amada mahakna phangdokhibani thoram aduda YK Dhiren na makhata na hai printing press ki industry asi chawkhat hanaba honabada lenga ga sina mapung fa na mateng pangbagi tangai fadaba lei lenga ki loisang natraga lanai gi firm singna Mapanda print tawbagi mahutta Manipurda namlabadi lamdam asigi semiklon fagat hanbada achobu mateng oigani mahakna makhata na hai bosemna press singda hanadagi printing order piraga lakpani masida printing da changaraba potlam khudingmak board na supply tawraga print order thoktuna matam chana mahiroi singda session nangnaba textbook sing phanghanbani adubo lakadawriba session kumja english gani kun taruk class 1 dagi 10 fawbagi textbook sing asi November gi thakhai challaba fawba board na order thoktabana lairik sing namba hodri masina maram oiraga mahiroi singda textbook phangdabagi awaba khara chauna mayuk nagadawri khudong chadaba si thoktanaba higher authority amadi bosem gi thaupuba singdasu khanghanba laikre Phangdriba che asi numit nini gi manungda thaurang tawraga phanghanbiu mahiroi singna mayok nagadaba khudong chadaba singdagi kanminasi haina mahakna makhata ki thauram aduda wangkhai assembly constituency ki MLA Thangjam Arun Kumar bosem gi chairman Akham Joy Kumar secretary S Jitelal amadi All Manipur Working Journalists Union Amju gi president Asem Bhaktasu sargyakhi Larik aman namba haibasi eko yamdrabada eko 30 days di changani hojik si November gi last week lorkadore second week lore si marak sida hojik phawbada print order pidana thambasina marokonda lakadori bu 2026 sida di koi gi school gi mairo sing sida textbook phangdabagi samasya ama amna sauna Mayoknarakpa haibagi kibu to koi lejai aduna koi All Manipur Press Association gi maikai dagi education commissioner board of secondary education gi chairman secretary dai koi che singa si hujik phangdribasi athu matamda sinbirakan da phanganbiu dunatragadi leibak ki oiba issue mai amai koi Mayoknarakpa da madu All Manipur Press Association na madu responsibility koi da fix to padu koi madu title lobo ngamjaro